Ngasi Numidangwairam Security Force na Imphal West District ki manung channa leiba Koutruk ta Chathakhiba combing operation amada lalhouba shing shijinnaba oiramgani haina Chingnaba Gari ani phagatpa ngamkhre hairi. Police tagi fangba paw amagi matung ina Koutruk area da lalhouba amagi miyoi khara chatuk chasin tawre haibagi akaknaba paw ama fangbadagi Imphal West District ki SP KSH Sivakantagi mideng makhada Imphal West District Police Commando Lamsang Police Station CRPF amadi BSF ki apunba team amana ngasi numit yung matung pung ahum khara helakpa duwaida mafam aduda changsinki combined team aduna Chingnaba mafam sing poisin duna thamlaba matung chawragna yumyang khairomda changduna leiramba miyoi sing masa masagi chaktak se putok handuna amamam tawoina masak khangdokpagi thabak chathakhe adubu mipami pundi yaukide operation aduda security force na chingnaningai oiba mongda Koutruk laharau fam lampak manakta khamduna leiramba bolero gari ani registration number MN06L 9714 amasung MN03P 8242 thengnarakhi gari ani adu Chingnabadagi mapu masak khangdoknaba khonaki adubu mapu tholaktabadagi bolero gari ani adu police na lokhalaba matung lamsang police station da thamkhre haina posina makhatari